Channel asibu nuksibiduna support tawbiriba subscribersing amadi wari asibu taba lakpiriba listenersingbu hainingai leitana thagachari. Channel asibu subscribe tawdaba listenersingna mathagi warigidama subscribe tawshinbiramu amadi notification bell iconda namsinbiramu. Aduga matung tarakpadasu channel asibu lepa leitana support tawbiyu haina channel asigi maikaidagi haijari. Adudi hojik mayam wari asi punna taba huminarasi. Piano gamlada thariba leisingdu ising saiduna lei. Mehmchana mangoldagi leptuna hairami. Bhema nang loredi imungdamda changlau nang pabungna wari sase harine. Piano na Oima changage. Mehmchasu common room duda laktana famtharai. Syam magi nupibu ubada hanglai. Oi mama nicha nupidi lahorabro. Mehmchana lahorabani moi pabung changani. Haineringai piano su changlatuna mamagi nakanda famtharai. Aduga mapadi yengduna harai. Pabo ai kaububu kailerage. Syam yengamibu file du kumchinduna masada tapni yengagtuna harai. Nangi school gi matang ni ne chatombe. Madu tabada piano ainingdena kumlai. Os chahi tangkai salasibu pabung ai mathang chaidigi fazana karageba. Syam machanupigi waduda chai. Oi Mari am togano. Aying digi ka hogadoribani. Aying school adugi half yearly exam su hogadoribani. Madu tabada piano mamit ka dulok tuktuna kakmang harai. Aha, kaino papo. May exam do ay karimata kang dabi chalo hara. Ay, nang school amaduda larik talak drop. Larik chukmani bossing magtani kena balaite. Exam do thaba hogadoribani. Asi haiduna Syam hogalaga thoki. Piano machin pomtokduna mamadi isok tawrai. Kaimima aikri pabungna khalisibo ngawra chatlo. Mehmchana khangde imadi aingondaga hairkanuko naina panacha adum hainazau. Asi haramduna mehmcha hogalaga thoki. Kaadida piano khaktamanga haure. Piano isau tawrai mama patana bahaiduna kana lauduna harai. Kaino nina dena nauna khalisibo. Aise atombigi macharo. Asi haiduna kapsinai. Mama memsa sutaribani machanupi na nganglibadu. Adubu machanupigi kadar khangwana tumina lei mama oibi mahaksu. Namidangi matamni mehmcha chak loriduna chanabani haiduna machanupi bu kauba magi kadalai. Mehmchana sanglakpada piano du famungda mamai upsinduna tumduna leirami. Bema awalo chak sauraslau nang pabungai horabani. Piano tumbanate mama na haribadu masu taribani adubu kumde. Mehmcha amuka sarai. Bema tabro se hogalo. Asi haiduna masadu nomduna hudui. Piano hainingdena kumlai. Ai sainde imaga pabunga chathoro. Ai kumjaro yam thuna napana ne haurabani. Arembada ko chai saraga tokani. Asi haramduna mehmcha thokre. Piano mama thokre khanglibada fukhogatuna famungdagi mongadu laktena langki. Sauribani magidu school kaw haibagi. Amuksu upai leitra khanbanara mana haiba tabinaba leite ningbanara peri machinda soli. Ai nungsibiba amta leite khangi. Somdana Syamna magi nupi mehmcha sanglakpadu dhanglai. Echa nupi di
charo haina ningai tawribani sauri brakarino khangdre tawise amate yaujaba ichan pise phagadra khanbani pharoidori mashi masu asi haiduna memcha ngangang thabak tawri mapureba samsu magi nupi ki waduda nungsina serei ai angang haibisidi phajana them khotana loina bigadabani ne nangbo icha se ngangna boy haiduna magi apamba to holabadi manglagani ne moi chehi matang se asida aphaba maike adubu takpi drabadi adumak aranba lambido achumbani khanna chakhidoribani memchadu samna haibo adu taribra tatibra khangde magi thokpa makhum lai megi machaga manati nashanu pise hendokna lamyam ne heli ngarang nahan ta natro school da mama ne bi khatnabada megi machadabu mayana chikluina school dagi tan thore ise piainu chakham de changlakpani mama na haribadu magi maramgi ne haiba haife tahoraduna hari is imana gai khangadana mina sampoiraga aina ai oyo harga legadro aisu aina ngamjabado khangaline machin singune mase asi haiduna memcha mana sak thiriba khabaiduna machanu pida thongge tawri piainu su mapagi marumda chensinduna lummi mama na sore hairdi tumi legadra khanbani piainu su mapagi marumdagi machindu khumbalepte nasa aise halage haro minungsig amata leramui khangi pokthokpaga boarding da thamlabanina nang da halagane wai sangni lerage napai khoini akelada ayo ai sigradi hayengwa ima sirakanda kapina ba mi leroda adumaina haijinuko nachanu pi poise mama pa sirakanda khapnabani Siam mama machani ki waduda nokfetawi aduga thalai yari ani makloini chumi icha tumbi shi chumi piainu nokfetau jaduna adini babung aina habadi loin chumbane ba mathangi numitni memcha machanupi bu sumangdagi lepko korai hektamak laktharai Bema, tabro, jinala ini nang bo, makada kumloo. Pisak pikling dagi lunati nazarak pa mama nabi jinala etabada, harauna makada sentere Kaman room aduda jina amadi mama memsa pamduna warisa narami, piainu jina ubada. Aya, yam tazadi Jinana is mi machadi yumdaga thulaga aikhoi daga lakte ko aikhoi ga se loin ka ramale piainu na jinagi pambumda kupang no pak thar jinana arduna ema naine hincha bisidi adini matun saning dradi adumaine hainu memcha macha anigi matawduda momonok na jinada onsinduna hari jina Ekoi be masu noigi school da ngasi dagi kar dawni ore na bani chaminaw ko ima chalo lukhuge phamamu asi haiduna memcha awgalaga thokre jina memcha gi wadu tabada piainu da mamaidu onsilakduna harawna harai aya aseng bigiro mamane haimise piainu suaga Anidu waring yaksanarduna jina susat kre piainu chakhumda changlakduna mamada nungsina mariga du kolaga ima mem chakhumde piainu amukasu imau memja andak sukumlakte andakti piainu rakana hari oh imau memja masadi inglakduna Hai, karino, asai da chalu, changi hekta thongge. Oi ba, thongo ba. Ado, ai ko khitang chi. Memcha masagi kadar du khangli bani. School chatna bagini haiba khangi, aduna hari Taning deko, khabi sina thumlakani. Iru jau su chalu, school chatna ba.
ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯔꯣꯏ ꯈꯪꯂꯗꯨꯅ ꯁꯥꯎꯅ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ? ꯉꯥꯡꯅ ꯁꯛꯅꯕꯅ ꯋꯥꯔꯤꯕ꯫ ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯤꯌꯥꯏꯅꯨ ꯏꯁꯧ ꯇꯧꯔꯤ꯫ ꯀꯥꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯆꯈꯥꯏꯗꯨꯅ ꯐꯃꯨꯡꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯝꯖꯤꯟꯅꯗꯦꯗ ꯍꯥꯏꯔꯤ꯫ ꯃꯥꯅ ꯁꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯃꯆꯤꯟꯒꯗꯨ ꯑꯔꯩꯀꯩ ꯄꯣꯝꯊꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯤꯅꯥꯁꯨ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯃꯦꯝꯆꯥꯅ "ꯏꯆꯥ ꯖꯤꯅꯥꯗꯤ ꯂꯥꯛꯑꯦꯗꯅ, ꯑꯩꯈꯣꯏꯒꯤ ꯏꯁꯧ ꯃꯄꯤꯁꯤꯗꯤ ꯂꯣꯏꯔꯝꯈꯤꯔꯣꯏ꯫ ꯆꯠꯂꯣ ꯆꯠꯂꯣ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯣ." "ꯑꯍꯣꯏ ꯏꯃꯥ." ꯖꯤꯅꯥꯅ ꯄꯤꯌꯥꯏꯅꯨꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯃꯤꯠꯇꯨ ꯀꯨꯞꯅꯤ ꯀꯥꯎꯈ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯀꯧꯒꯦ ꯍꯥꯏꯅ ꯀꯥꯊꯣꯛꯂꯝꯕ ꯃꯆꯤꯟꯗꯨꯁꯨ ꯎꯝꯁꯤꯟꯕ ꯀꯥꯎꯈ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯁꯝ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯁꯥꯎꯝ ꯐꯪꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯖꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯂꯛꯏ꯫ ꯖꯤꯅꯥ ꯄꯤꯌꯥꯏꯅꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯀꯅꯥꯅ ꯆꯈꯥꯏꯔꯤꯅꯣ? ꯄꯤꯌꯥꯏꯅꯨ ꯖꯤꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯝꯂꯛꯏ꯫ "ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯁꯨ ꯂꯣꯏꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯖꯤꯅꯥꯁꯨ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯏꯟꯅꯔꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ "ꯊꯣꯛꯂꯛꯑꯕꯣ ꯅꯪꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ." ꯄꯤꯌꯥꯏꯅꯨꯅ "ꯉꯝꯖꯔꯔꯣꯏ, ꯀ꯭ꯋꯥ ꯇꯂꯞ ꯑꯔꯩꯀꯩ ꯆꯥꯁꯤꯜꯂꯒ ꯃꯩꯌꯥ ꯁꯛꯇꯥꯁꯤꯒ ꯃꯤ ꯉꯁꯥꯏꯗꯒꯤ ꯏꯔꯨꯒ ꯂꯨꯖꯗꯅ ꯂꯣꯁꯟꯒ ꯇꯩꯔꯛꯏꯁꯤꯕꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯂꯒ ꯖꯤꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ "ꯑꯩꯃ, ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ?" ꯃꯦꯝꯆꯥ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯐꯖꯅ ꯏꯔꯝꯃꯨꯀꯣ ꯑꯦꯛꯖꯥꯝꯒꯗꯣ." ꯄꯤꯌꯥꯏꯅꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯍꯣꯏ ꯍꯥꯏꯅ ꯃꯃꯥꯗ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯌꯧꯔꯦ꯫ ꯁ꯭ꯀꯨꯜ ꯒꯦꯠ ꯆꯪꯉꯛꯄꯗ ꯂꯩꯔꯝꯂꯤꯕ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯛꯅꯔꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯄꯤꯌꯥꯏꯅꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯈ꯭ꯔꯦ, ꯃꯇꯤꯟ ꯌꯣꯠꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯨ ꯄꯤꯌꯥꯏꯅꯨꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯂꯀꯥꯟꯗꯗ ꯅꯨꯄꯥꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ "ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯁꯤꯗꯤ." ꯑꯃꯅ ꯑꯃꯨꯛ "ꯑꯁꯤꯗꯒꯤ ꯑꯣꯏꯔꯒꯦ, ꯅꯣꯏ ꯇꯦꯛꯄꯨ ꯌꯦꯡꯉꯨ." ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯖꯤꯅꯥꯅ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯏ꯫ ꯖꯤꯅꯥꯒꯤ ꯃꯔꯨꯞ ꯊꯥꯖ ꯑꯃꯗꯤ ꯂꯤꯟꯗꯥꯁꯨ ꯂꯩꯔꯝꯃꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ꯫ ꯂꯤꯟꯗꯥꯅ "ꯍꯥꯏ ꯖꯤꯅꯥ, ꯀꯌꯥꯝ ꯄꯥꯔꯛꯑꯒꯦ?" ꯖꯤꯅꯥꯅ ꯅꯣꯛꯂꯒ "ꯅꯣꯏꯗ ꯍꯦꯟꯅ ꯄꯥꯔꯛꯀꯨꯝ ꯇꯧꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯥꯖꯅ "ꯖꯤꯅꯥ, ꯃꯥꯗꯤ ꯀꯅꯥꯅꯣ?" "ꯑꯩꯃ, ꯀꯥꯎꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯥꯒꯤ ꯃꯤꯡ ꯄꯤꯌꯥꯏꯅꯨ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ꯫ ꯉꯁꯤꯗꯒꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒ ꯄꯨꯜꯂꯗꯕꯅꯦ." ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯁꯛꯇꯥꯛꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯅꯗꯨꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯦꯜꯁꯨ ꯇꯥꯔꯗꯨꯅ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯆꯪꯅꯔꯛꯏ꯫ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯃꯆꯤꯟ ꯉꯥꯏꯍꯥꯛꯇꯐꯥꯎ ꯂꯦꯞꯄ ꯂꯩꯇꯦ꯫ ꯅꯨꯄꯤ ꯉꯥꯛꯇ ꯇꯥꯕ ꯍꯣꯜ ꯑꯣꯏꯕꯅ ꯋꯥꯔꯤꯗꯤ ꯑꯃꯗꯒꯤ ꯑꯃ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧꯗꯨ ꯇꯧꯅꯤꯡꯂꯛꯑꯦ꯫ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯁ꯭ꯀꯨꯜꯅꯦꯅ ꯁꯤꯕꯨ꯫ ꯑꯦꯛꯖꯥꯝ ꯕꯦꯜꯗꯤ ꯇꯥꯈ꯭ꯔꯤ, ꯑꯣꯖꯥ ꯑꯃꯐꯥꯎ ꯆꯪꯉꯛꯇꯦꯕ ꯇꯧꯔꯤꯁꯦ." ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕ
ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯖꯤꯅꯥꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ ꯅꯨꯄꯤꯁꯦ ꯂꯣꯏꯅ ꯍꯩꯔꯛꯄ ꯃꯥꯜꯂꯤꯀꯣ, ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗ. ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯅꯪꯁꯨꯕ ꯋꯥꯈꯜꯒꯗꯤ ꯀꯥꯏꯗꯩ ꯋꯥꯅꯣ, ꯑꯦꯛꯖꯥꯝꯁꯦ ꯄ꯭ꯔꯞ ꯊꯥꯔꯒ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ ꯑꯗꯨꯏꯅꯦ. ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯇꯣꯝꯆꯥꯁꯨ ꯆꯨꯔꯥꯏ ꯑꯇꯥꯡꯕꯗꯨ ꯁꯝꯃꯅ 2-3 ꯍꯧꯔꯤꯕꯗꯨ ꯅꯥꯟꯗꯨꯅ ꯆꯪꯂꯛꯏ. ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨꯅ ꯋꯤꯁ ꯄꯤꯔꯝꯃꯤ. ꯇꯣꯝꯆꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯃꯣ, ꯄꯤꯌꯥꯏꯅꯨ ꯍꯥꯏꯔꯤꯁꯦ ꯀꯔꯝꯕꯅꯣ? ꯄꯤꯌꯥꯏꯅꯨ ꯍꯧꯒꯠꯇꯨꯅ ꯁꯔ ꯑꯩꯅꯦ. ꯑꯣ ꯐꯖꯅ ꯏꯔꯝꯃꯨꯀꯣ. ꯍꯣꯏ ꯁꯔ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯏꯁ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯗ ꯃꯥꯅ ꯏꯁꯦ, ꯁꯛꯇꯥ ꯑꯁꯤꯒ ꯑꯣꯖꯥꯅꯤꯅ ꯂꯋꯥꯏꯁꯨ ꯑꯝꯇ ꯌꯥꯎꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯁꯟ ꯌꯦꯜꯂꯛꯏ. ꯄꯤꯌꯥꯏꯅꯨ ꯀꯣꯏꯁꯟꯗꯨ ꯎꯕꯗ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯀꯣꯏꯁꯟꯅꯦꯅ ꯁꯤꯕꯣ? ꯖꯤꯅꯥꯅ ꯀꯩꯗꯧꯔꯒꯦ ꯀꯣꯏꯁꯟꯗꯣ? ꯂꯣꯏꯅ ꯇꯦꯜꯂꯦ, ꯕꯤꯠ ꯂꯩꯇꯦ. ꯑꯦ ꯇꯦꯜꯂꯤꯗꯨ ꯐꯠꯇ꯭ꯔꯣ? ꯀꯥꯏꯗꯤ ꯐꯕꯅꯣ, ꯁꯤꯟꯅꯕ ꯌꯥꯎꯗ꯭ꯔꯦ ꯑꯝꯇ. ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯎꯔꯗꯨꯅ ꯂꯥꯎꯔꯛꯏ. ꯑꯍꯩ, ꯑꯦꯛꯖꯥꯝꯗꯤ ꯊꯥꯕꯗꯕꯨ ꯉꯥꯏꯔꯤ, ꯍꯧꯔꯕ꯭ꯔꯣ ꯍꯪꯅꯕ? ꯂꯥꯏꯔꯤꯛ ꯄꯥꯎꯗꯤ ꯌꯥꯗꯦ, ꯐꯣꯟ ꯑꯃꯃꯝꯒ ꯐꯃꯨꯡꯗ ꯂꯣꯡꯊꯣꯛꯇꯅ ꯂꯩꯔꯝꯅꯤꯅꯦ ꯍꯥ? ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯄꯤꯌꯥꯏꯅꯨꯅꯤ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ. ꯁꯔ, ꯖꯤꯅꯥꯅ ꯀꯣꯏꯁꯟ ꯑꯃ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯝꯕꯅꯦ. ꯃꯗꯨ ꯇꯥꯕꯗ ꯖꯤꯅꯥ ꯄꯤꯌꯥꯏꯅꯨꯗ ꯇꯥꯅꯕ ꯇꯞꯅ ꯍꯥꯏꯔꯛꯏ. ꯌꯥꯝ ꯍꯩꯖꯤꯜꯂꯨꯅꯨꯀꯣ ꯅꯪ. ꯑꯁ ꯇꯨꯃꯤꯟ ꯂꯩ ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯤꯅꯥꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯤ. ꯇꯣꯝꯆꯥꯅ ꯌꯥꯔꯦ ꯌꯥꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯍꯧꯗ꯭ꯔꯗꯤ ꯏꯔꯝꯃꯨꯅꯨ, ꯑꯦꯛꯖꯥꯝ ꯊꯥꯔꯤꯉꯩ ꯍꯪꯅꯔꯛꯀꯅꯨꯀꯣ. ꯄꯤꯌꯥꯏꯅꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯏꯁ ꯁꯛꯁꯤꯒ ꯂꯋꯥꯏꯁꯤꯒ, ꯄꯥꯍꯧꯗ꯭ꯔꯗꯤ ꯏꯔꯨꯅꯨ ꯀꯥꯏꯅ. ꯃꯁꯥꯃꯛꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯀꯥꯟꯗ ꯅꯣꯠ ꯇꯧꯔꯒ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄ ꯑꯣꯏꯔꯝꯅꯤꯌꯦ. ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯀꯥꯟꯗꯅ ꯑꯦꯛꯖꯥꯝꯗ ꯃꯣꯏꯅ ꯈꯪꯗꯕ ꯍꯪꯂꯒ ꯏꯔꯛꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯃꯣꯏ, ꯍꯦꯛ ꯊꯤꯒꯠꯂꯗꯤ. ꯄꯤꯌꯥꯏꯅꯨ ꯀꯣꯏꯁꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯃꯥꯅ ꯏꯗꯕꯤ ꯂꯩꯕ ꯎꯕꯗ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯑꯃꯨꯛ ꯁꯥꯔꯛꯏ. ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯄꯤꯌꯥꯏꯅꯨ, ꯀꯔꯤꯃꯠꯇ ꯏꯗ꯭ꯔꯗꯤ? ꯄꯤꯌꯥꯏꯅꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯦ. ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯃꯥꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯉꯥꯡꯕꯗꯨꯗ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯁꯠ ꯈꯨꯝꯂꯛꯏ. ꯀꯔꯝꯕ ꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯑꯍꯩꯕ ꯂꯣꯏ ꯌꯥꯎꯕꯁꯤꯗ. ꯑꯗꯨꯗꯤ ꯀꯣꯏꯁꯟꯗꯨꯒꯤ ꯁꯦꯔꯤꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯏꯔꯣꯗꯅ. ꯄꯤꯌꯥꯏꯅꯨ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯦ. ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯁꯟꯗꯨꯗꯒꯤ ꯄꯪꯁꯤꯟꯗ ꯁꯤꯜꯂꯤ, ꯑꯟꯁꯔ ꯁꯥꯗꯨꯅ. ꯃꯁꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗꯕ ꯁ꯭ꯇꯨꯗꯦꯟꯠ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯃꯆꯠꯅꯤ. ꯖꯤꯅꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯒꯟꯗ ꯄꯦꯟꯅ ꯀꯛ ꯊꯤꯜꯂꯛꯏ. ꯄꯤꯌꯥꯏꯅꯨꯅ ꯀꯩꯗꯧꯔꯒꯦ? ꯖꯤꯅꯥꯅ ꯀꯟꯁꯦꯞ ꯑꯣꯐ ꯁꯩꯇ꯭ꯔꯒ ꯑꯣꯐ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ 5 marksꯇꯣ ꯑꯝꯇ ꯍꯥꯏꯔꯛꯎ. ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯏꯗꯨꯗꯤ. ꯀꯩꯕꯣ? ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯁꯨ ꯀꯣꯏꯁꯟꯗꯒꯤ ꯁꯤꯜꯂꯤ, ꯑꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯗꯨꯗꯤ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯖꯤꯅꯥꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯄꯤꯌꯥꯏꯅꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯗꯨꯗꯤ ꯍꯥꯏꯕ. ꯖꯤꯅꯥ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯍꯥꯏꯔꯛꯏ. ꯎꯠꯂꯨ ꯅꯪꯒꯤ ꯑꯟꯁꯔ ꯄꯦꯄꯔꯗꯣ. ꯄꯤꯌꯥꯏꯅꯨ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯑꯟꯁꯔ ꯄꯦꯄꯔꯗꯨ ꯖꯤꯅꯥꯗ ꯌꯦꯡꯍꯜꯂꯤ. ꯄꯤꯌꯥꯏꯅꯨꯒꯤ ꯑꯟꯁꯔ ꯄꯦꯄꯔꯗꯨ ꯎꯕꯗ ꯖꯤꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯁꯤꯗꯤ? ꯄꯤꯌꯥꯏꯅꯨꯅ ꯑꯟꯁꯔꯅꯤ ꯀꯩꯅꯣ, ꯃꯥꯟꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ. ꯄꯤꯌꯥꯏꯅꯨꯒꯤ ꯑꯟꯁꯔꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ. The concept of Satyagраha of Mahatma Gandhi was the concept of Satyagраha of Mahatma Gandhi is that the concept of Satyagраha of Mahatma Gandhi. So, therefore, the concept of Satyagраha of Mahatma Gandhi. Jinana
ꯑꯁ ꯅꯪ ꯋꯥꯊꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯋꯦꯅ ꯁꯨꯃꯥꯏꯅ ꯏꯔꯝꯅꯤꯗꯤ ꯈꯔꯅ ꯈꯪꯖꯕ ꯑꯩꯗꯤ ꯑꯣ ꯉꯁꯥꯏ ꯅꯪꯅ ꯀꯣꯏꯁꯦꯜ ꯇꯦꯔꯦꯂꯦꯅ ꯅꯆꯤꯟꯒ ꯄꯣꯝꯃꯤꯗꯣ ꯁꯤꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯖꯤꯅꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯏꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯁꯟꯗꯒꯤ ꯑꯟꯁꯔ ꯁꯥꯗꯨꯅ ꯄꯪꯏꯗ ꯏꯔꯤ ꯄꯤꯌꯥꯏꯅꯨ ꯏꯅꯕ ꯄꯦꯄꯔꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯥꯅ ꯁꯤꯟꯒꯗꯕ ꯀꯣꯏꯁꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯕꯦꯜ ꯇꯥꯕ ꯉꯥꯏꯕꯗ ꯃꯁꯥꯗꯨ ꯎꯏꯔꯕꯅꯤ ꯑꯣꯖꯥ ꯑꯃꯁꯨ ꯆꯪꯂꯛꯏ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯁꯔ ꯉꯁꯤꯗꯤ ꯊꯦꯡꯒꯨꯝ ꯇꯧꯏꯗ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯣꯖꯥ ꯑꯃꯗꯨꯅ ꯍꯣꯏ ꯁꯔ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇꯗꯨꯅ ꯋꯥꯛꯁꯣꯞ ꯊꯦꯡꯍꯜꯂꯤꯀꯥꯟꯗ ꯏꯍꯦ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯃꯪꯗꯨꯅ ꯐꯝꯕꯗꯨ ꯎꯕꯗ ꯇꯣꯝꯆꯥꯅ ꯀꯩꯗꯧꯔꯦ ꯄꯤꯌꯥꯏꯅꯨ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯄꯤꯔꯧꯔꯣ ꯄꯤꯌꯥꯏꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯪꯒ ꯈꯔ ꯈꯔ ꯃꯪꯖꯕ ꯍꯧꯔꯛꯂꯕꯅꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯌꯦꯡꯂꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯅ ꯂꯧꯔ ꯋꯥꯗꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯇꯣꯝꯆꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯐꯝ ꯑꯣꯏꯈ꯭ꯔꯦ ꯃꯌꯥ ꯎꯝꯁꯤꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯇꯣꯝꯆꯥꯗꯨ ꯄꯤꯌꯥꯏꯅꯨꯒꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯋꯥꯍꯩꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯪꯂꯛꯏ ꯂꯧꯒꯦ ꯍꯥꯏꯔꯤꯔꯅꯤ ꯅꯪꯕꯣ ꯄꯤꯌꯥꯏꯅꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯣꯏ ꯂꯧꯒꯦ ꯁꯔ ꯇꯨꯡꯗ ꯐꯝꯂꯤꯕ ꯖꯤꯅꯥꯗꯨ ꯄꯤꯌꯥꯏꯅꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔꯒ ꯂꯧꯕꯗꯨꯗ ꯉꯛꯅ ꯄꯤꯌꯥꯏꯅꯨꯗꯨ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔꯗꯨ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯕꯣꯏ ꯏꯀꯥꯏꯕꯣꯏ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯁꯦ ꯁꯥꯏꯟꯁꯨ ꯇꯧꯔꯕꯅꯤ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯅꯨꯄꯤꯗꯨ ꯃꯉꯥꯏꯔꯦ ꯃꯔꯣꯟ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯁꯤꯜꯂꯤ ꯑꯣꯖꯥꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯦꯜꯁꯨ ꯇꯥꯔꯛꯏ ꯖꯤꯅꯥꯅ ꯄꯤꯌꯥꯏꯅꯨꯗ ꯍꯥꯏꯔꯛꯏ ꯊꯣꯛꯑꯁꯤ ꯄꯤꯌꯥꯏꯅꯨꯅ ꯑꯩ ꯏꯈꯤꯗꯣꯔꯤ ꯅꯪ ꯊꯣꯛꯑꯝꯃꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯗꯧꯕ ꯂꯩꯔꯤꯕꯣ ꯀꯣꯏꯁꯟ ꯀꯔꯝꯕ ꯁꯤꯟꯗ꯭ꯔꯤꯒꯦꯃꯦ ꯅꯨꯄꯤ ꯅꯪꯕꯣ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯗꯤ ꯊꯣꯛꯏꯀꯣ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯤꯅꯥ ꯊꯣꯛꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯑꯃꯨꯛ ꯄꯪꯁꯤꯟꯗ ꯁꯤꯜꯂꯤ ꯃꯃꯤꯠꯇꯨꯁꯨ ꯂꯩꯀꯥꯏ ꯀꯣꯏꯔꯤ ꯑꯣꯖꯥ ꯑꯃꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯇꯣꯝꯇ ꯃꯣꯃꯣꯟꯒꯁꯨ ꯇꯧꯖꯩ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯍꯟꯗꯛꯇꯤ ꯄꯤꯌꯥꯏꯅꯨ ꯁꯤꯟꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯊꯣꯛꯅꯤꯡꯗ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯄꯦꯄꯔꯗꯨ ꯄꯤꯔꯝꯗꯨꯅ ꯊꯣꯛꯂꯛꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯄꯤꯌꯥꯏꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯆꯤꯟꯗꯁꯨ ꯏꯁꯩꯒ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏꯒꯁꯨ ꯉꯪꯂꯤ ꯂꯩꯌꯥꯝ ꯂꯥꯛꯇꯨꯅ ꯊꯤꯡꯒꯦꯔꯥ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯐꯥꯒꯦꯔꯥ ꯀꯥꯞꯀꯟꯕ ꯂꯥꯛꯇꯨꯅ ꯀꯥꯞꯒꯦꯔꯥ ꯉꯥꯎꯕꯣꯡ ꯈꯥꯎꯗꯕꯨ ꯅꯪꯒꯦꯔꯥ ꯑꯩꯅꯕꯨ ꯅꯨꯡꯁꯤꯔꯕ ꯑꯩꯅꯕꯨ ꯄꯥꯝꯖꯔꯕ ꯊꯋꯥꯏꯅ ꯈꯣꯏꯗꯥꯔꯕ ꯌꯥꯜꯂꯅꯤ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯌꯥꯜꯂꯅꯤ ꯏꯁꯩ ꯁꯛꯁꯛꯇꯨꯅ ꯆꯣꯡꯗꯨꯅ ꯆꯪꯂꯛꯄꯗ ꯊꯣꯡꯖꯤꯟꯗ ꯃꯃꯥꯒ ꯊꯦꯡꯖꯤꯟꯅꯩ ꯃꯦꯝꯆꯥꯅ ꯑꯩ ꯆꯒꯂꯥꯏ ꯆꯨꯕꯤ ꯄꯤꯌꯥꯏꯅꯨꯅ ꯀꯩꯅꯣ ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯄꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯃꯥꯏꯒꯁꯦ ꯀꯌꯥꯗ ꯇꯛꯏꯅꯣ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯆꯟꯈꯤꯅꯦ ꯃꯁꯦ